Lai Haraoba Asi Unesco ge Intangible Cultural Heritage ki Manungda Channaba Kanna Hotnari HAINA Art and Culture ge Commissioner M. Join PHONGDOKHRE Wafam Asi ngasi Ningthem Pukri Mapal Leba Sri Sri Ramji Prabhu gi Mandop Tapang Thokpa Sankritana De gi Thoramda Mahak na PHONGDOKHIBANE Manipur Lenga ke Art and Culture Department amadi Manipur Nata Sankritana Apunba Anina Silaga Pangthokiba Thoram aduna Mahak na hai Kumja Lisingani Tara Humdoi gi ngasi gi Numit December Marida Nata Sankritana Asi Unesco na Sakhangbal Galoinana Intangible Cultural Heritage ta Chanduna Malem gi miyamda art form asigi top masak asi khangan bangamke masimag art form aseda kathokpa amaga loinana hotnakiba ojaguru sing ado masak khangbani nata sankritana asi pokpadagi siba fawbada pangthokpa aikoigi culture amadi lining laison singa yamna naknaba amadi thadoknaba yada na achekpa mari ama leinaba kala amani kala asi aikoina hena masak thoknaba hotnabada yamna maktangai fade nakal amaramda Lai Haraoba Asi Unesco gi Intangible Cultural Heritage ta Channaba Kanna Hotnari HAINA mahakna makha taki Sankritan haibasi aikoigi societies da laiba mayam sing asigi pokpadagi nasi phawda loinaba yamna individual ga community sing laiba mari adu koi ritual ga laiba mari religion ga laiba mari mayam sing asi yamna hajaba yamna aesthetic oiba adu form of the puthoga asi chanabani maram maduna aikoina ngasi dinbiba sai zagul sing mayam sing asna asi asuma yana this weba culture and tradition weba asing bas sankrital si khata na kapna na hona bada koi kudingmaki na chuba daita lai puna mangna masibu protect tongna ba masibu hingal daga dum lena bagi damata koi puna hona milasi ai ba wai si thamjage Lai Haraoba Asi Sagi Intangible Cultural Heritage ke Channaba Kanna Hotnari adana ngasi aikoida phangiba respect aikoida phangiba culture bu masak khangali ba ise jagu jing mayam sigi leple tena honari ba thabak thorom effort mayam adugi mahini Thoram aduga mari leinana Art and Culture ge Director K Dinamani na hai Nata Sankritana Asi Bengal amadi Orissa da leirabaso lamdam asida Nata Sankritana Asidi top amani lamdam asigi Nata Sankritana Asidi top masak ama yauri Nata Sankritana na UNESCO ge Intangible Cultural Heritage ki Manungda Channaba numit adudagi numit asi Sankritana Day haina pangthoktuna lakpane makhata na aikoina art form asi hena chawkhatnaba hotnaminasi Nata Sankritana asi hena masak thoknaba amadi kanagumban singna art form asi mapung fana tamning labaso tamba yanaba mathangi chahidagi government dance college da Nata Sankritanagi class horagani haina mahakna makha taki thoram aduda leikitraba guru Raskumar Singajit ki mafamda haikat laikat tamduna ikai khumnaba utki loinana thoram aduda Nata Sankritanagi performance amasu utki apoi culture je yamna mayam ga ko to ra chokoi to ba unique le ala to na apuna object se aduna thakitan je titi mang ba ya ra roi ba masigi kano je aduna apuna ban machi school syllabus ka hap na khotna ka to dana khara chakhna ba khona ba changi ade plus aduna ne aina jo handak government hajare saito na government dance college da na sankritan je subject hakde machi mapan gi mi na tam ge na la adi na saka di thijen ba la go sa son ba la ta di pra de government gi oina di atu situ om ta leite ba akoi Manipur ka ko di da sakita ham adum ba karagumba koi solani da se ka mi hang mo na dili gi kano ne do ko ate de akoi Manipur government gi di only government task ka ta ne ba na ta na convince ta ro adi haja da government haja ka dak tha mari mamang da koi bi oja hapagi je da school sa chagi da oja hapi ja ya bi je adu pida pani na adu mathangi sahi session dai di koi jana haurane